अहानबद तेंतकना मरुइबा पाउखरा म्यामना थमजगे यूनियन होम मिनिस्टर अमित शाह की मयोक्ता कुकी CSO सिंगना फोंदोरकलिबा अदुगी मयोक्ता एक्शन लखोटपा मतम यौरी हाइना शिवसेना मणिपुर की स्टेट प्रेसिडेंट मोइरांगथेम तोंबिना फोंदोरकलि हाइदि अमरोमदना क्लास 12 की फिजिक्स की क्वेश्चन लीक ओहनबद सेन स्कूल की ओजा फारे हाइना पाउमुन मखताना फोंदोरकलि म्याम पुना नौबा अपडेट मखाताना ngamina सेना चैनल सिगी मेकेदगी म्यांग फमदा मखाताना थमजरी मणिपुर टॉप चैनल की मेकेदगी मरुइबी ई पाउसिंग म्यामदा थमजगी अहानबदा खुलाई पिखलकपा लेप्थ्री मणिपुर शांति हंजिलंगनबा अहानबा खोंगथांग ओइना गवर्नर अजय कुमार बालाना स्टेट आर्मरीदगी लुट तौखिबा नोंमै अमदि नोंमै मरुसिंग मसा मसाना सरेंडर तौरकनबा खनखिबगी मतुंगिना ngarang मणिपुरदगी तोंगान तोंगाम डिस्ट्रिक्ट मरीदा नोंमै कुनमदि मरुसिंग मनाक नकपा पुलिस स्टेशन सिंगदा सरेंडर तौरखरे ममांग था जनवरी कुंद गवर्नर अजय कुमार बालाना नुमित तरेनी की मतम पीखरबा मतुंग मखाताना था सिकी तरुकी नुंथिल पुंग मरी फावबद नुंमै सरेंडर तौबगी मतम सांगदोरखिबनि नुंमै अमदि मरुसिंग सरेंडर तौरखिबा डिस्ट्रिक्ट सिंग अदुरी इम्फाल ईस्ट इम्फाल वेस्ट बिष्णुपुर अमसुम जुरिबमनि इम्फाल ईस्ट की ओइना पोरोंपाता लेबा SDPO ऑफिस 9mm की पिस्तौल अनि यावना नोंमै अहुम पिखलखि बिष्णुपुर डिस्ट्रिक्ट की ओइना BSF ता नोंमै मरी ग्रेनेड अहुम अमदि अतै पोलम सिंग पिखलखि जरीबम वांगोय अमसुम सेकमाय पुलिस स्टेशन सिंगदसु नोंमै अमदि मरु सिंग पिखनरखि हाइना पुलिस ऑफिसर अमना फोंदोरखि जनवरी कुंद गवर्नर अजय कुमार बालाना मणिपुरदगी इरांग मनुंग असिदा सिंग अमसुम तमदा स्टेट आर्मरीदगी लुट तौखिबा नोंमै सिंग नुमित तरेनिगी मनुंगदा पिखलंगनाबा खंगनखिबगा लोइना नुमित तरेनिगी मनुंगदा आरामबाई टेंगोल यावना खुल ngakpasinga puna nongmai sahumlom hena atai polam kyaga loina pikhalakpa leikre makhatana tha sigi taruki nungthil pung mari phawba matam sangdoktuna hairiba matam asida pikhatana leiriba nongmai singsu pikhatnaba amuhana serola ma thoktuna khankhibani governor na nongmai serena toroknaba khankraba matung chief secretary prasan kumar singana su manipur santi hanjilangnaba ahanba khongthang oina lut tawkiba nongmai sing hairiba matam asigi manungda pikhalangnaba khanganbaga loinana ahanbada nongmai sing pikhalangnaba matung mathangda national highway sing hangnaba thabul lokhatkani karigumba hairiba matam asigi manungda nongmai pikhalaktaba tarabadi matung tarakpada sathaba operation da lut tawkiba nongmai pairamba thingnarabadi makhogi mathakta akanba action sing lokhatkani haina khankhibani amaromna tha asigi amada union home minister Amit Shah na siya lawduna maki office residence da manipur ki governor yauna manipur ki matangda awang thakki mifam pangthoktuna tha asigi taruktagi national highway yauna manipur ki lambi खुदिमक्ता मियामना मनिंग तमना सत्प यानबा सिक्युरिटी की अकन थबक लखोनबा पाउताक पीबग लोइना लंबी सतक सिंदा अपन पिरकसिंगी मथक्ता सब साब अकन एक्शन लौनबसु खंगनबा लेख्रबनि निंगसंग याबदि कुमजा इंग्लिशिंग अनिगा कुनगो हुमदोई की मे अहुमदि की मणिपुरदा इरांग हौरखिबग लोइना ममांग था जनवरी मपन नोंथोंगबम बिरेन चीफ मिनिस्टर फाम थादोख्रबा मतुंग मणिपुर की असेंबली सस्पेंडेड एनिमेशन थमग लोइना जनवरी 13 दगी मणिपुर पर्सनल रूल थमलखिबनेनसु पाउस मखातारी अमरुमदना लेन अमदि नोंगलै नुंगसना मंगनखिबसिंगी mateeng pibinaba MPCC na governor taksinkhri tha asigi aniga yu angan mapung aniga makhairam tabar khangogduna len amadi nonglei nungsit yauna sukhiba akan manong na manipur gi mafam kyada amang ata thon kiba imungsingda khudaki mating pibinaba manipur pradesh congress committee MPCC gi president K Megachandra na manipur gi governor da sirolama piduna taksinkhri MPCC की प्रेसिडेंट की मेकेडी की गवर्नर अजय कुमार बालार पिसन की बसिरोल दुदा थासी की अनि के अयु अंगन बपुंग अनि मखाइरम ताबद लेन नोंगलै नुंगसित अमति अख अराव याउन सुखिबा नोंग इम्फाल वेस्ट डिस्ट्रिक्ट थौबाल डिस्ट्रिक्ट काक्सिंग डिस्ट्रिक्ट अमति नोने डिस्ट्रिक्ट युंग कया कम्युनिटी सेट कया महिमरोंग सिंग पावर लाइन सिंग अमा अता थोन बगलोइना उजाव कया अमा तेगनखि लेन मरम ओइदुना जिंगना कुप युमथक कया अमा अता थोन बगलोइना नतना युमथक कुप जिंग सिंग पाइथोखि मसिदना तना निंगथमगी माहि मरों कया अमा अता थोनखि उजाव कया तुदुना इलेक्ट्रिक वायर सिंग थदखि मफम कया इसिंगना थमजिन खिबदगी इमुंग कया खम थेंगना अवाबा मेउनरि मरम मसिन अथुबा मतमदा अमा अता थोख्रबा इमुंग सिंगदा जिंगा युंगी दरकार लेबा मसाक सिंग अमदि माहि मरों मांगख्रबा लौमी सिंगदा अथुबी ओइना मतिंग पिबियु हाइना गवर्नर गी पुंगनिंग सिंगसिंखि अतोप पाव मदनमो मणिपुर इंग तप हंजिलंगना हानगी चीफ मिनिस्टर N Biren इबुदो मर्जिंग थौनी जख्रेरि
Hanagi Chief Minister Nongthomam Berena ngasi hangang de ibudau marjing gi khubam da satuna Manipurda mausagi phibam da hanjilakpa loinana sakhatpa ingtapa Manipur am ohenbina ba thauni jakri Hanagi Chief Minister Nongthomam Berena social media ra thadorakpa warolamada ingtapa Manipur am lakhanbina ba amadi mara setpa afaba Manipur gi tunglamsat amagi damak miyambu lamjing lamtakpina ba khurum jakhi hari Maki khongset aduna Manipur gi puwari gi sagonaba sama oriba poni gi lepham samgaliba mafam su yengsingki loinana magna Chief Minister oina paikhatkiba ibudau marjing polo complex marjing singkhong ani gi marakta paikhatpa ropeway project site su yengsingki project asina local economy amadi state asigi tourism sector ri hena sakhot hanma ngamlagane hari magna makha taradun hai Vegasandra open air theater Board pangthukiba miyamgi convention amana kumja English ngani ga taragani panigi English ngani ga kunga manga phawgi manungda drug ki mayokta miyam pun lantheng mina ba haina wasak lomina khip masigi matung ina lengang na war on drugs campaign sangsin bau khip campaign na sangsin ba horak pada lengang na singna ba kaya ma mayuk na khiya ba wapam tham nakli magna makata aradun hai miyamgi mating loina aikhoigi puksel sengna hotna jakhiba dugi mai pakna bigi haibedi drug free Manipur ama oina bigi lambi lakpa aikhoina ure haiba loina Manipur dagi drug mapung phana muthatpa haiba panamasi yaudriba phawa ehak pathaduna laithokloi hainasu hanagi Chief Minister Nongthomam Berena makhatana phongdorakli amaromdana India lenga ki mawong sidi dramani thawai mirel Sayani Paraglaba Lan Kudak India Lenga PR Tamzilaga Warusin Purakpa Yaroi India Lenga ki Warusin Purakpagi Mawong Sidi Drama gi Mawong Hene Tawai Merel Women's Wingi Convener Paunam Sanahan Bina Fongtokri Wapa Masing si Lilong Sajing the Lady Arambai Tengol Unit 20 gi Tengolo Singda Tawai Merel Amadi Lang Tawal Kunjage Quip the Lady Bamaira Pai Bising the Sing Manama Singamadi Mompak Yauna Polam Kia Tengwangoina Kushina Bigi Toramamaga Mari Lengana Fongdoki Benhari Mana makhatana hai sayani faraklabalan si matam kuina warusin puraktana thamlaga India lengan ikhang khaudana CM phamdagi lakthoklaga PR thamjilakpa silebak thibani aseng boina landarakhrabasu India lengana drama manba warusin thambasi miyamda singnaba phawan madanatana miyambu namtharaga thamani sai ani romasi masagi ma punsi rol gina thairaga iramdam si bukanjanaba khulngak phaina thoralaga yaknabagi makhutagi iramdam si kallaga lakhibani adoba ireisa singi maphamdagi khulai singsu lokhat pire loinana miyam asida hamsat hamboinaba ninghanaba manba wakhal ama India lengana khudul oina pibire masina maram oiraga lan kapa kaktana khulngak pe iramdam kanbanati makhoina laukiba thaudang sing hena thauna hapoina khudul pibigi thauram asi pangthokpanaki mangna hai kanagumba kharana PR lakli la loire duna khulngak libe sing yumda hallo haiba phau yaudabnati sanglaba sai ani romasida khulngak libe singbu masagi marai bakini haina thamlaga haujuna la loire hariba karigino haujik la loidi lan gi atopa thaurang ya libra haibigi singnabalai lan bo asumna lusinba yabra PR thamdrabadi la lusinba yadabra India lengana ikodi yengliba miyeng asi karino kadai damadi karamba hiramda aikoi bunung shiribano haibasi miyamna khangnaraklabani haujik Manipur gi miyam punsinba loidringaida PR thamjilakpa sidi miyamgi lu yang thudeklaga drama gi warusin thamba kawi haikenasu pausda makhatari makasa tharak poina to papa koki singbu lana lamjing liba kotu ITLF Machin menbihou Manipur gi eba warusin purakna bahona bada laiminari ba furup singa unadana warusin purakpa oiroi Maharashtra narsinga gi matamda lehan khipa koki singi ahalaman singna lana lamjing liba kotu amadi ITLF ki Machin menbihou haina hanagi UCM gi president oiramba Elangwam Johnson na phongdokri wapam asing asi kaisamthong Elangwam laikai nambul mapan saba open gym ama sangaduna miyamna sinabagi thoramda magna phongdokhibani magna makataraduna Manipur thokliba irang asiga mari lainana New Delhi da paikhalakliba Warusin gi khongtang asiburi thagali adubo sai lising ani hienbigi puwari leijaba lamdam asibu sakhang bagaloinana warusin purakna ba lambel sinbana sungani maduna trabadi warusin aduna maram oiraga phibam amada sakhibe British India gi manung salamdaba Manipur gi puwari ga British India gi manung salamba lusai hilamadi Naga Hills gi puwari ga khenagani hirama matada geopolitics ka mari lainahan pamthokti English ngani ga taraga mangagi Indonaga politicals dialogue ta CSO singna India gi Prime Minister ga yanakhibe agreement ngasi phawba India lenga na nga satli haina lawi madugi wangda India lenga na atopa khongtang no khulak loi thajai lokhat phamje tokti
Koki Furum Satarli Bamakoi Goiba, political solution as English and Nigataraga Mangada, Koki representative Karaga, Yanaki Badugi Makada, Oration Purakadavani, Maduri Yanaki Bamatum in India Prime Minister, Istirasigi, chronic political issue was Kundari, Purupsinga, Yanaba Yaudana, Kaidanunda. Kangtapta Oration Puraglo Hakibelay Madu Kangna Satpamtui. Hausu Wadi Basarang Navasi the Manipurgi Miyamga engaged out the Kaidanung the Oration Purapangamlay. Home Minister Nayam Nakana Honorabus Lamda Masiki Mutsing Lamda Masiki Miyangi representative when a lady Purukang Lupsing Unaviki Matamadu Temali. History Amadi civilization Sikadanung the Hiram Amata the Sokpaya Kongtang Amata Nidilina Laurida Van Hennes Pundoki. Amarom the United Kingdom amsum Europe ki lusingba sing Ukraine peace plan draft tawduna USA da punnaba sem sakre UK gi Prime Minister Keir Starmer nga athingmada phongdokiba Europe lebaki lusingba sing Ukraine peace plan gi draft ama semduna USA da pura Ukraine security gi guarantee piba ngamna ba khongthang sing adu utkadawri London na pangthokiba emergency summit adu Washington da Donald Trump amasum Ukraine gi Zelensky ga unaduna wari sanabada mai pak pangam kidabadagi lokhalakpa khongthang singni Europe ki lusingba singaduna Ukraine gi President Zelensky bu mateng pangba haina akanba apama phongdoknaki loinana US ki Donald Trump na mamangna Europe ki leibak singda thamlaki ba condition adu defense ki lamde hena sading tawduna ayapa piba ga loinana makhoi gi mateng yauduna Europe mathantana ngakhoksaba ngambagi pangal lei haiba adu utkadawrine Europe ki Leva ayamana mamang na defense ki sading tawbagi sanga sinimlam labasu Trump ki mekedigi ultimatum pirak maramna hengatuna Russia amasum Ukraine ni ki marakta thingna balana solution na bohona bada mating ohena na ba hotna ga tawri hari mara asida France ki president Emmanuel Macron na summit adugi mangoina pausi amaga wari sana bada lan adu thama gi oina Nongthak amasum isinggi lambel singda lephanba adubu lekangdadi lephandaba wafam adu puthoraki hariba wafam adu ngarang atopa Europe ki lusingba singa khanabada option mayam amagi manungda amoiki adubu maduna aroibadi oikidi hainasu pausna makhatari amaromdana Pakistan amasum Afghanistan ki security force singi marakta border crossing da kuthokna krihari Pakistan amasum Afghanistan ki security force ki marakta Ngarang laiba ani gi taina famna nomai kap na bagi thagdokna security gi miyo ema sian khiba ga loina kaya man aso apa nang hani kri haina official laiba paw man makata na phongdorakli ado tendang na sumna myam na thamjaram gi haujiko ina di myam paw shi matang ase lusinjarage masum myam puna no update ngamina sena channel sigi mekedi gi myang gi mafam na makata na thamjari myam puna no update ngamina si